ꯅꯨꯡꯁꯤꯅꯕ ꯋꯥꯍꯩ ꯉꯥꯛꯇ ꯍꯥꯏꯔꯒ ꯁꯥꯎꯏꯅꯦ ꯑꯗꯨꯃꯥꯏꯅꯕꯨ ꯀꯅꯥ ꯁꯥꯎꯅꯒꯦ ꯁꯥꯎꯔꯗꯤ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯁꯦ ꯃꯦꯗꯥꯝ ꯈꯪꯗ ꯃꯥꯜꯂꯦ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯎꯔꯣ ꯃꯦꯗꯥꯝ ꯊꯣꯛꯂꯛꯄ ꯉꯝꯒꯗ꯭ꯔꯥ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯍꯦꯛꯇ ꯂꯥꯛꯇꯣꯏꯕ ꯇꯥꯅꯤꯡꯗꯦ ꯁꯣꯏꯅꯥꯎꯒꯤ ꯀꯣꯛꯁꯦ ꯆꯦꯜꯂꯛꯀꯅꯤꯕ ꯑꯉꯥꯡ ꯇꯤꯟ ꯑꯦꯖꯁꯤꯡꯅ ꯈꯟꯒꯗꯕ ꯀꯣꯛꯅꯤ ꯅꯪꯅ ꯈꯜꯂꯤꯗꯣ ꯅꯨꯡꯁꯤꯕꯅꯤꯅ ꯑꯩꯗꯤ ꯑꯩꯅ ꯄꯥꯝꯕ ꯈꯟꯕꯁꯦ ꯍꯦꯛꯇ ꯇꯧꯔꯛꯇꯣꯏꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃ ꯃꯄꯨꯝ ꯊꯤꯠꯅ ꯁꯥꯎꯍꯜꯂꯝꯂꯒ ꯅꯨꯡꯁꯤ ꯋꯥꯍꯩ ꯁꯤꯈꯛꯅ ꯁꯥꯎꯔꯝꯕ ꯈꯨꯗꯤꯡꯃꯛꯁꯨ ꯃꯥꯡꯍꯜꯂꯛꯂꯦ ꯅꯨꯡꯁꯤꯕꯅꯕꯨ ꯍꯥꯏꯔꯗꯤ ꯄꯥꯝꯖꯕꯅꯕꯨ ꯊꯦꯝꯂꯕ ꯑꯁꯥꯎꯕ ꯄꯨꯝꯕꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯄꯟꯗꯨꯅ ꯂꯩꯕ ꯉꯝꯂꯨꯅꯤ ꯁꯣꯔꯅ ꯀꯥꯝꯊꯣꯛꯈꯤꯕꯗ ꯃꯆꯤꯠ ꯈꯛꯇ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯣꯟꯖꯤꯜꯂꯛꯂꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯁꯣꯔ ꯊꯃꯣꯏ ꯃꯅꯨꯡ ꯌꯧꯅ ꯇꯥꯝꯅꯥꯗꯤ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯎꯠꯊꯣꯛꯂꯝꯗꯦ ꯅꯨꯄꯥꯁꯤꯅ ꯍꯦꯜꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝ ꯁꯥꯎꯁꯤꯟꯅꯔꯛꯏ ꯅꯪꯒꯤ ꯑꯃꯟꯕ ꯃꯟꯇ꯭ꯔꯗꯣ ꯃꯌꯥꯏ ꯆꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯩꯝꯇ ꯀꯥꯟꯅꯔꯔꯣꯏ ꯑꯗꯨꯗꯤ ꯐꯠꯇꯦ ꯃꯦꯗꯥꯝꯁꯣ ꯅꯨꯡꯁꯤ ꯃꯟꯇ꯭ꯔꯕꯨ ꯃꯌꯥꯏ ꯁꯠ ꯆꯝꯍꯜꯂꯦ ꯑꯗꯨꯅ ꯑꯅꯧꯕ ꯃꯟꯇ꯭ꯔ ꯑꯃ ꯁꯤꯜꯂꯣ ꯇꯨꯝꯕꯗ ꯈꯜꯂꯣ ꯑꯩꯗꯤ ꯊꯝꯖꯔꯒꯦ ꯅꯪꯒꯤ ꯑꯅꯧꯕ ꯑꯩꯕꯨꯁꯨ ꯃꯠꯀꯗꯕ ꯃꯟꯇ꯭ꯔꯗꯣ ꯅꯅꯥꯏꯁꯨ ꯋꯥꯅ ꯉꯥꯏꯖꯔꯝꯒꯦ ꯍꯥꯏꯔꯒ ꯀꯣꯜ ꯁꯠꯀꯈ꯭ꯔꯦ ꯖꯤꯌꯣꯔꯁꯨ ꯇꯠꯈꯤꯕꯒꯤ ꯇꯨꯠ ꯍꯥꯏꯕ ꯃꯈꯣꯜꯗꯨꯗ ꯈꯤꯇꯪ ꯃꯤꯍꯨꯜꯗꯣ ꯙꯛ ꯂꯥꯎꯅ ꯆꯣꯡꯂꯛꯏ ꯊꯥꯡꯊꯔꯒ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯑꯆꯠꯆꯥ ꯂꯥꯛꯆꯩꯗ ꯊꯣꯏꯕꯤ ꯃꯥꯅ ꯍꯦꯟꯈ꯭ꯔꯕ ꯈꯪꯒꯅꯤꯗꯣ ꯁꯔꯤꯁꯣꯟ ꯈꯝꯕ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯩꯋꯥ ꯑꯃ ꯁꯠ ꯊꯤꯡꯗꯣꯛꯀꯦꯕ ꯃꯈꯜ ꯁꯨꯅ ꯄꯥꯏꯕ ꯈꯝꯕꯅꯤ ꯈꯪꯍꯟꯒꯦꯗꯣ ꯇꯥꯝꯅꯥꯁꯨ ꯁꯣꯝꯗ ꯅꯣꯛꯏ ꯀꯂꯛ ꯄꯦꯜꯂꯤꯅꯤꯅꯦ ꯅꯪꯅꯗꯤ ꯍꯦꯜꯍꯜꯂꯔꯣꯏꯕ ꯈꯜꯂꯤꯉꯩ ꯃꯦꯁꯦꯖ ꯄꯥꯏꯁꯤꯜꯂꯛꯏ ꯌꯥꯝ ꯀꯨꯏꯅ ꯁꯥꯎꯕꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦ ꯏꯃꯥꯟꯅꯕꯈꯩ ꯄꯨꯜꯂꯤ ꯑꯗꯨꯅ ꯑꯩ ꯄꯥꯎ ꯐꯥꯎꯔꯛꯇꯕꯅꯤ ꯃꯦꯗꯥꯝ ꯇꯥꯝꯅꯥꯒꯤ ꯔꯤꯄ꯭ꯂꯥꯏꯗ ꯅꯃꯥꯟꯅꯕ ꯄꯨꯟꯈ꯭ꯔꯗꯤ ꯅꯨꯄꯤ ꯀꯥꯎꯕꯩ ꯐꯤꯕꯝꯅꯤꯅꯦ ꯖꯤꯌꯣꯔꯁꯤ ꯔꯤꯄ꯭ꯂꯥꯏꯗꯨ ꯌꯦꯡꯅ ꯈꯜꯂꯤ ꯃꯔꯩ ꯑꯃ ꯌꯥꯎꯔꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯥꯎꯊꯣꯛꯈꯤꯕꯩ ꯋꯥꯅꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯅꯤꯡꯁꯤꯡꯗꯕ ꯅꯠꯇꯦ ꯔꯤꯄ꯭ꯂꯥꯏ ꯎꯕꯗ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ ꯑꯗꯨꯏ ꯅꯠꯇꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯊꯦꯝꯃꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕꯤꯔꯛꯇ꯭ꯔꯦ ꯇꯥꯝꯅꯥ ꯁꯥꯎꯕꯒꯤ ꯏꯃꯣꯖꯤ ꯍꯥꯞꯆꯤꯜꯂꯒ ꯁꯤꯗꯅꯤ ꯑꯩꯅ ꯄ꯭ꯔꯥꯟꯁꯦ ꯄꯣꯛ ꯄꯣꯛ ꯆꯥꯛꯏꯁꯦ ꯄ꯭ꯔꯥꯟ ꯍꯥꯏꯅ ꯅꯨꯄꯤ ꯊꯋꯥꯏ ꯍꯥꯏꯌꯣ ꯄ꯭ꯔꯥꯟꯗꯨꯗꯤ ꯃꯌꯥꯡ ꯃꯔꯣꯜꯅꯤ ꯍꯥꯏꯔꯒ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤ ꯑꯃ ꯍꯥꯞꯆꯤꯜꯂꯤ ꯑꯩ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯤꯕꯨꯗꯤ ꯅꯨꯄꯤꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯣꯏ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯈꯟꯖꯧ ꯂꯨꯍꯣꯡ ꯅꯨꯃꯤꯠꯇꯩꯗꯤ ꯑꯣꯏꯔꯗꯧꯅꯤ ꯃꯦꯗꯥꯝꯅ ꯑꯣꯏꯔꯣꯏꯅ ꯍꯥꯏꯔꯁꯨ ꯍꯧꯖꯤꯛ ꯃꯦꯗꯥꯝꯅ ꯋꯥꯒ ꯆꯥꯎ ꯆꯥꯎꯅ ꯉꯥꯡꯖꯩꯗꯣ ꯑꯩ ꯅꯥꯛꯇ ꯂꯩꯔꯗꯤ ꯗꯥꯗꯒꯤ ꯍꯦꯟꯅ ꯋꯥꯝꯇ ꯉꯥꯡꯍꯜꯂꯣꯏ ꯑꯩꯅ ꯍꯟꯕ ꯅꯉꯣꯟꯗꯗꯤ ꯑꯩꯗꯤ ꯗꯥ ꯁꯨꯀꯧ ꯀꯧꯔꯣꯏ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯆꯍꯤ ꯂꯩꯇꯦ ꯃꯦꯗꯥꯝꯅ ꯍꯜꯂꯦꯅ ꯆꯦ ꯀꯧꯔꯒ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯑꯩꯕꯨ ꯃꯤꯅ ꯀꯩꯅꯤ ꯍꯥꯏꯅꯗꯣꯔꯤꯒꯦ ꯑꯗꯩ ꯏꯆꯦꯅꯦꯅ ꯅꯨꯄꯤ ꯑꯃꯨꯛ ꯑꯣꯏꯗ꯭ꯔꯗꯤ ꯍꯌꯦꯡ ꯏꯆꯥ ꯙꯥꯔ ꯀꯃꯥꯏ ꯁꯟꯗꯣꯛꯇꯣꯏꯕ ꯏꯆꯦ ꯀꯧꯔꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟꯁꯨ ꯍꯦꯛ ꯇꯧꯖꯅꯤꯡꯗꯕ ꯖꯤꯌꯣꯔꯁ ꯑꯩꯒꯤ ꯐꯈ꯭ꯔꯕ ꯏꯁꯦ ꯃꯨꯠꯍꯟꯕꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯦꯗꯥꯝꯅ ꯑꯁ ꯌꯥꯔꯦꯍꯦ ꯑꯁ ꯌꯥꯗ꯭ꯔꯤꯃꯦ ꯇꯥꯝꯅꯥ ꯁꯥꯎꯕꯒꯤ ꯏꯃꯣꯖꯤ ꯑꯃ ꯍꯥꯞꯆꯤꯜꯂꯤ ꯖꯤꯌꯣꯔꯁꯅ ꯂꯞ ꯆꯣꯡꯊꯣꯛꯄꯤꯒꯤ ꯏꯃꯣꯖꯤ ꯑꯃ ꯊꯥꯖꯤꯜꯂꯛꯏ ꯃꯁꯤ ꯃꯤꯁꯦ ꯅꯨꯡꯁꯤ ꯐꯨꯅꯤꯡꯉꯦ ꯅꯨꯡꯁꯤ ꯑꯁ ꯅꯨꯡꯁꯤ ꯒꯨꯗ ꯅꯥꯏꯠ ꯅꯨꯡꯁꯤ ꯇꯥꯝꯅꯥꯅ ꯅꯦꯠꯇꯣ ꯑꯣꯐ ꯊꯝꯖꯤꯟꯈ꯭ꯔꯦ ꯖꯤꯌꯣꯔꯁꯀꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯁꯣꯅꯣ ꯍꯥꯏꯁꯤꯅꯤ ꯑꯌꯨꯛ ꯌꯥꯝꯅ ꯉꯟꯅꯅꯤ ꯑꯅꯣꯟ ꯅꯝꯕꯔ ꯑꯃ ꯃꯤꯁ ꯀꯣꯜ ꯂꯩꯔꯝꯕꯗꯣ ꯇ꯭ꯔꯨ ꯀꯣꯂꯔꯗꯁꯨ ꯅꯝꯕꯔꯁꯤ ꯃꯤꯡ ꯆꯣꯡꯊꯣꯛꯂꯝꯗꯦ ꯑꯗꯨꯅ ꯍꯟꯖꯤꯟꯅ ꯇꯧꯔꯨꯗꯦ ꯑꯃꯨꯛꯀ ꯇꯧꯔꯛꯄꯗꯨꯗ ꯇꯥꯝꯅꯥꯁꯨ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯝꯃꯤ ꯍꯜꯂꯣ ꯀꯅꯥ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯁꯦꯜ ꯈꯔ ꯍꯥꯏꯖꯔꯝꯕꯗꯨꯅꯤ ꯉꯁꯤꯁꯦ ꯊꯥꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯍꯥꯏꯖꯔꯛꯂꯒꯦ ꯂꯥꯛꯅꯕ ꯇꯧꯕꯤꯔꯣ ꯇꯥꯝꯅꯥꯁꯨ ꯀꯅꯥꯅ ꯀꯔꯤꯒꯤ ꯊꯥꯔꯛꯄꯅꯣ ꯈꯪꯉꯤ ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯔꯒ ꯁꯦꯜꯗꯣ ꯌꯥꯝꯃꯟꯕꯅ ꯑꯩꯈꯣꯏ ꯄꯤꯕꯗ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯌꯥꯔꯒꯗꯤ ꯋꯥꯔꯤ ꯑꯃꯨꯛꯇ ꯐꯖꯅ ꯁꯥꯟꯅꯈꯤꯁꯦ ꯑꯩꯈꯣꯏꯁꯦ ꯀꯩ ꯑꯣꯏꯅ ꯎꯕꯤꯕꯅꯣ ꯁꯥꯎꯍꯜꯂꯛꯇꯕꯅ ꯁꯣꯝ ꯍꯣꯏꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯑꯩꯈꯣꯏꯁꯨ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯁꯨꯝꯕ ꯀꯌꯥꯁꯦ ꯊꯦꯡꯅꯔꯒ ꯂꯥꯛꯏꯕꯅꯤ ꯁꯣꯝ ꯍꯣꯏꯒꯤꯁꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯇꯥꯟꯖꯥ ꯑꯃꯐꯥꯎ ꯄꯤꯕꯤꯗ꯭ꯔꯦ
Oho yam kakpagi wanine ꯑꯩꯈꯣꯏꯁꯦ ꯊꯑꯣꯏꯅ ꯎꯁꯤꯠꯇꯕꯅꯤꯅꯦ ꯇꯥꯝꯅꯥꯁꯨ ꯃꯈꯣꯜꯗꯣ ꯈꯤꯇꯪ ꯋꯥꯡꯈꯠꯂꯛꯂꯦ ꯀꯥꯛꯄ ꯍꯥꯏꯕꯁꯦ ꯃꯤꯗꯨꯅ ꯎꯠꯂꯛꯂꯤꯕ ꯑꯦꯇꯤꯆꯨꯗ ꯋꯥꯉꯥꯡꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯇꯧꯅꯤꯡꯕ ꯃꯐꯝꯗ ꯇꯧꯔꯨꯔꯣ ꯑꯩ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯎꯄꯥꯏ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯜꯗꯣ ꯃꯥꯅ ꯑꯣꯏꯅ ꯀꯛꯊꯠꯈ꯭ꯔꯦ ꯃꯇꯣꯝꯇ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯁꯤꯜꯂꯦ ꯑꯁꯨꯛ ꯉꯟꯅ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯃꯨꯠ ꯊꯨꯒꯥꯏꯌꯦ ꯃꯣꯏꯅ ꯑꯣꯏꯅ ꯆꯥꯎꯁꯜꯂꯛꯑꯦꯅꯦ ꯁꯦꯡꯗꯕ ꯃꯌꯥꯝꯁꯤꯅ ꯃꯍꯦꯜꯂꯦ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯍꯧꯕꯅ ꯆꯨꯝꯅꯤ ꯁꯥꯁꯤꯟꯅꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯇꯤꯡ ꯊꯣꯛꯅ ꯂꯥꯛꯅꯒꯦꯕ ꯃꯄꯥꯒ ꯃꯅꯦꯒꯗꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ ꯊꯕꯛ ꯆꯠꯇꯣꯔꯤꯅꯤ ꯍꯥꯏꯔꯒ ꯆꯥꯎꯕꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯣꯝꯗꯁꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯕꯛ ꯃꯐꯝ ꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯖꯣꯔꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ ꯊꯕꯛ ꯆꯠꯅꯕ ꯑꯦꯔꯣꯟꯗꯅ ꯄꯣꯠꯆꯩ ꯈꯔ ꯃꯥꯅ ꯄꯨꯔꯛꯅꯕ ꯁꯤꯟꯅꯔꯝꯂꯦ ꯄꯣꯠꯆꯩꯁꯤꯡꯗꯣ ꯈꯔ ꯅꯪꯅ ꯑꯝꯇ ꯊꯤꯟꯕꯤꯔꯛꯑꯣ ꯔꯨꯝ ꯔꯤꯄꯤꯌꯔꯤꯡꯗꯨꯅ ꯍꯌꯦꯡ ꯑꯩ ꯁꯨꯇꯤ ꯂꯧꯊꯣꯛꯑꯒꯦ ꯑꯗꯨꯒ ꯇꯧꯔꯅꯕ ꯑꯦꯔꯣꯟꯅ ꯍꯣꯏ ꯍꯣꯏ ꯑꯩ ꯍꯧꯖꯤꯛꯇꯣ ꯗꯨꯀꯥꯟ ꯆꯠꯂ ꯂꯧꯔꯒꯦ ꯑꯁꯨꯝꯅ ꯑꯦꯔꯣꯟꯅ ꯐꯣꯟ ꯊꯝꯈ꯭ꯔꯒ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯕꯣꯔꯤꯁ ꯍꯣꯏꯗꯁꯨ ꯆꯪꯉꯛꯂꯦ ꯕꯣꯔꯤꯁꯇꯤ ꯊꯕꯛ ꯉꯟꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ ꯅꯤꯡꯉꯣꯜ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ ꯅꯣꯏꯅ ꯅꯝꯃꯗꯤ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯎꯁꯣꯞ ꯑꯃ ꯊꯣꯛꯑꯦꯅ ꯆꯠꯈꯤꯌꯦ ꯑꯦꯔꯣꯟꯁꯨ ꯂꯛꯅꯒꯨꯝ ꯅꯪꯁꯨ ꯀꯣꯛ ꯏꯟꯅꯔ ꯆꯠꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ ꯑꯩꯁꯨ ꯆꯠꯊꯣꯛꯈ꯭ꯔꯒ ꯅꯪꯅ ꯁꯤꯗ ꯂꯥꯛꯑꯒ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯒꯦ ꯍꯥꯏꯔꯣ ꯑꯩꯕꯨꯗꯤ ꯅꯪ ꯂꯩꯔꯝꯕꯁꯤꯅ ꯍꯦꯟꯅ ꯕꯤꯠꯄꯨꯗꯤ ꯂꯩꯕ ꯅꯪꯅ ꯂꯩꯇ꯭ꯔꯁꯨ ꯑꯩꯁꯨ ꯅꯪꯅ ꯕꯤꯠ ꯂꯩꯅꯕ ꯂꯩꯔꯝꯃꯤꯅꯤ ꯑꯦꯔꯣꯟꯗꯣ ꯅꯣꯛꯂꯛꯏ ꯍꯧꯔꯛꯀꯅꯨꯀꯣ ꯄꯛꯆꯥꯎꯁꯨ ꯆꯥꯎꯗꯦ ꯊꯣꯛ ꯂꯥꯎꯅ ꯍꯥꯞꯆꯤꯜꯂ ꯄꯨꯔ ꯆꯠꯈꯤꯅꯤ ꯑꯋꯨꯟꯄꯣꯠꯁꯨ ꯔꯦꯗꯤ ꯂꯩꯔꯦ ꯅꯕꯨꯡꯗ ꯀꯣꯜ ꯑꯝꯇ ꯇꯧꯒꯦ ꯂꯥꯡꯅꯣ ꯍꯥꯏꯔꯒ ꯑꯦꯔꯣꯟꯅ ꯕꯣꯔꯤꯁꯇ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯕꯣꯔꯤꯁꯁꯨ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ ꯕꯣꯟꯙꯨ ꯀꯩ ꯂꯩꯔꯒꯦ ꯑꯌꯨꯛ ꯉꯟꯇꯥꯅ ꯀꯣꯜ ꯇꯧꯕꯤꯔꯛꯏꯁꯤꯕꯣ ꯑꯦꯔꯣꯟꯅ ꯉꯟꯇꯥꯅ ꯂꯥꯛꯇꯤ ꯂꯥꯛꯆꯕꯅꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯁꯨ ꯃꯄꯥꯝ ꯊꯤꯟꯖꯤꯜꯂꯨꯕ ꯑꯗꯨꯒꯤ ꯈꯔ ꯉꯟꯅ ꯊꯣꯔꯛꯑꯕ ꯉꯁꯤꯗꯤ ꯀꯩ ꯂꯩꯔꯒꯦ ꯅꯪ ꯂꯨꯍꯣꯡꯉꯝꯗꯥꯏ ꯌꯨꯝ ꯔꯤꯄꯤꯌꯔꯤꯡ ꯇꯧꯕꯒꯤ ꯃꯤꯗꯣ ꯀꯥꯏꯗꯩꯅꯣ ꯁꯦꯜ ꯅꯨꯡꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯅ ꯅꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦꯅ ꯈꯟꯖꯕ ꯍꯣꯏ ꯌꯥꯏꯌꯦ ꯑꯩ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯒꯦ ꯀꯩ ꯅꯨꯃꯤꯠꯀꯤꯅꯣ ꯁꯦꯜ ꯅꯨꯡꯕꯤꯗꯤ ꯌꯥꯝ ꯆꯥꯎꯗꯕꯅꯤ ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯔꯒꯦꯅ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟꯕ ꯍꯧꯔꯕꯣ ꯍꯣ ꯅꯆꯜ ꯅꯨꯄꯤꯅ ꯆꯦꯜꯂꯁꯦꯅ ꯒ꯭ꯔꯤ ꯒ꯭ꯔꯤ ꯇꯛ ꯂꯩꯔꯦ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯍꯟꯈꯤꯕꯗ ꯏꯟꯅꯔꯅꯤꯅ ꯃꯈꯣꯡ ꯁꯪꯅ ꯇꯤꯡꯊꯣꯛꯑ ꯀꯞꯄ ꯂꯩꯔꯦ ꯌꯦꯡꯖꯒꯦꯔꯣ ꯌꯥꯔꯦꯀꯣ ꯈꯥꯏꯕ ꯇꯥꯅꯤꯡꯗꯦ ꯀꯅꯥꯒꯤ ꯌꯨꯝ ꯔꯤꯄꯤꯌꯔꯤꯡ ꯇꯧꯕꯩꯅꯣ ꯖꯣꯔꯁꯀꯤꯗꯨꯔꯣ ꯍꯧꯕꯅ ꯃꯥꯅ ꯍꯧꯔꯛꯑꯒ ꯖꯣꯔꯁꯀꯤꯅꯦ ꯗꯨꯀꯥꯟꯗꯩ ꯄꯣꯠ ꯆꯩꯁꯨ ꯈꯔ ꯄꯨꯁꯤꯜꯂꯛꯀꯗꯕ ꯑꯗꯨꯒꯤ ꯔꯤꯄꯤꯌꯔꯤꯡ ꯇꯧꯒꯗꯕ ꯃꯤꯗꯣ ꯑꯃꯨꯛꯇ ꯔꯨꯝꯗꯨꯁꯨ ꯌꯦꯡꯍꯜꯂꯒ ꯁꯦꯝꯗ ꯌꯥꯔꯣꯏꯗꯕ ꯑꯗꯨꯒꯤꯅꯤꯗ ꯑꯩ ꯉꯁꯤ ꯈꯔ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯃꯤꯗꯣ ꯂꯧꯔꯨꯔꯒꯦ ꯑꯩ ꯅꯣꯏ ꯗꯨꯀꯥꯟꯂꯣꯝꯗ ꯍꯟꯖꯤꯜꯂꯛꯑꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯗꯨꯀꯥꯟꯂꯣꯝꯗ ꯂꯩꯔꯝꯃꯒꯦ ꯊꯝꯃꯦ ꯀꯅꯥꯝ ꯂꯩꯇꯕꯅꯤ ꯀꯨꯏꯅ ꯂꯩꯅꯣ ꯅꯃꯥꯏ ꯆꯤꯟꯊꯤꯔꯛꯎꯔꯣ ꯑꯩꯁꯦ ꯌꯥꯝ ꯑꯣꯛꯇꯕ ꯃꯤꯗꯧꯅ ꯕꯣꯔꯤꯁ ꯅꯣꯛꯁꯤꯜꯂꯛꯏ ꯂꯛꯅꯕꯅꯤꯍꯦ ꯊꯝꯈ꯭ꯔꯦ ꯑꯦꯔꯣꯟꯅ ꯅꯤꯡꯉꯣꯜꯗ ꯑꯣꯟꯁꯤꯜꯂꯛꯏ ꯌꯥꯝ ꯀꯨꯏꯅꯒ ꯂꯩꯖꯔꯔꯣꯏ ꯅꯣꯏ ꯅꯕꯨꯡꯁꯦ ꯁꯣꯅꯣꯅꯤ ꯐꯥꯒꯤ ꯑꯣꯏꯅ ꯇꯧꯁꯤꯟꯅꯔꯒ ꯑꯩꯕꯨ ꯄꯨꯔꯞ ꯆꯠꯈꯤꯅꯕ ꯋꯥ ꯍꯥꯏꯔꯛꯏ ꯁꯨꯝ ꯂꯛꯅꯩ ꯑꯣꯏꯔꯝꯅꯤꯍꯦ ꯑꯦꯔꯣꯟꯁꯨ ꯍꯧꯒꯠꯂꯛꯂꯦ ꯆꯠꯂꯨꯈꯤꯒꯦ ꯒꯦꯠ ꯅꯨꯡꯒꯁꯦ ꯐꯖ ꯂꯣꯜꯍꯧꯔꯣꯀꯣ ꯀꯅꯥꯝ ꯂꯩꯇꯃꯤꯅ ꯍꯣꯏ ꯑꯦꯔꯣꯟꯁꯨ ꯁꯨꯃꯥꯡꯂꯣꯝꯗ ꯀꯨꯝꯊꯔꯦ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯕꯗꯣ ꯅꯤꯡꯉꯣꯜꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯒꯦꯠ ꯃꯌꯥꯗꯒꯤ ꯃꯃꯥꯏ ꯊꯣꯡꯅꯥꯎꯗꯒꯤ ꯂꯤꯊꯣꯔꯛꯂꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ ꯑꯩ ꯌꯦꯡꯉꯨ ꯍꯥꯏꯕ ꯅꯠꯇꯦ ꯒꯦꯠꯁꯨ ꯂꯣꯜꯂꯨ ꯂꯥꯛꯑꯣ ꯅꯤꯡꯉꯣꯜꯁꯨ ꯅꯣꯛꯃꯤ ꯒꯦꯠ ꯂꯣꯟꯕ ꯊꯣꯛꯈ꯭ꯔꯦ ꯖꯣꯔꯁꯁꯨ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯝꯂꯒ ꯈꯤꯇꯪ ꯉꯟꯅ ꯍꯟꯅꯕ ꯊꯣꯔꯛꯂꯝꯃꯤ ꯃꯥꯅ ꯊꯣꯔꯛꯄꯗ ꯁ꯭ꯇꯥꯐ ꯑꯃꯅꯤ ꯃꯥꯒ ꯊꯦꯡꯅꯕꯁꯤꯡ ꯑꯗꯣ ꯂꯛꯅꯔꯛꯏ ꯁꯥꯔꯁꯦ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤꯔ ꯀꯩꯅꯣ ꯌꯨꯝ ꯁꯦꯝꯖꯤꯟꯕ ꯍꯧꯔ ꯃꯥꯜꯂꯤ ꯉꯟꯅ ꯍꯜꯂꯤꯁꯤꯕꯣ ꯖꯣꯔꯁꯁꯨ ꯅꯣꯛꯂꯒ ꯑꯃꯨꯛ ꯍꯥꯏꯗꯣꯔꯛꯏ ꯌꯨꯝꯗꯣ ꯔꯤꯄꯤꯌꯔꯤꯡ ꯇꯧꯕ ꯍꯧꯔꯒꯦ ꯇꯧꯕ ꯑꯗꯨꯒꯤꯅꯦ ꯁꯤꯔꯤꯌꯁꯇ ꯈꯨꯝꯂꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯊꯥꯖꯗ ꯅꯣꯛꯏ ꯃꯦꯗꯥꯝꯒꯤ ꯈꯨꯕꯤꯗꯒꯗꯤ ꯇꯣꯡꯈꯤꯅꯨꯀꯣ ꯁꯥꯔ ꯇꯣꯡꯉꯣꯏꯒꯦ ꯇꯧꯕꯅꯤ ꯈꯨꯕꯤꯗ ꯇꯣꯡꯉꯨ ꯁꯤꯅ ꯁꯥꯟꯅꯕ ꯈꯔ ꯅꯨꯡꯉꯥꯏꯅꯤꯅ ꯀꯟꯅ ꯍꯥꯏꯔꯤꯅꯤ ꯃꯦꯗꯥꯝꯁꯨ ꯊꯣꯛꯈꯤꯗ ꯉꯥꯏꯔꯤ ꯈꯪꯗꯦꯗ ꯄꯛꯆꯤꯟꯗ ꯆꯤꯟꯅꯔ ꯃꯥꯜꯂꯤ ꯂꯨꯍꯣꯡꯉꯝꯗꯥꯏ ꯁꯛ ꯊꯤꯖꯤꯟꯅꯤ ꯊꯕꯛ ꯌꯥꯝ ꯁꯨꯅꯨ ꯍꯥꯏꯗꯅ ꯑꯩꯅ ꯉꯟꯅ ꯍꯜꯍꯟꯕ ꯁꯥꯔꯒꯤ ꯋꯥꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯦ ꯅꯣꯏꯒꯤꯁꯨ ꯗ꯭ꯔꯦꯁ ꯅꯨꯡꯒꯗꯣ ꯂꯩꯁꯤꯟꯅꯕ ꯍꯧꯔꯣꯏ
ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯂꯝꯃꯤ ꯑꯣꯐꯤꯁꯇꯒꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯦ ꯁꯤꯡꯖꯃꯩ ꯑꯦꯔꯣꯟ ꯍꯣꯏꯒꯤ ꯗꯨꯀꯥꯟꯂꯣꯝꯗ ꯆꯠꯅꯕ ꯇꯔꯅꯤꯡ ꯄꯣꯏꯟꯠꯇ ꯃꯃꯥꯏ ꯂꯩꯔꯤꯉꯩ ꯁꯤꯒꯅꯦꯜ ꯄꯤꯗꯕ ꯒꯥꯔꯤ ꯑꯃꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯈꯪꯊꯣꯝ ꯊꯣꯝꯖꯤꯜꯂꯝꯂꯒ ꯀꯟꯅ ꯊꯧꯈ꯭ꯔꯦ ꯒꯥꯔꯤꯗꯨꯁꯨ ꯈꯔ ꯀꯟꯅ ꯊꯧꯔꯛꯄꯅ ꯖꯣꯔꯖꯀꯤ ꯒꯥꯔꯤꯗꯣ ꯈꯔꯗꯤ ꯁꯣꯛꯍꯧꯔꯦ ꯃꯌꯥꯝ ꯍꯨꯞꯆꯤꯟꯅꯗꯨꯅ ꯑꯁꯣꯛꯄ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯄꯨꯂꯤꯁ ꯀꯥꯡꯕꯨꯁꯨ ꯂꯩꯕꯅ ꯒꯥꯔꯤꯗꯣ ꯐꯥꯅꯕ ꯇꯥꯟꯅꯈ꯭ꯔꯦ ꯏꯔꯥꯡ ꯂꯥꯡꯅꯩ ꯃꯐꯝꯗꯣ ꯉꯥꯏꯍꯥꯛꯇꯤ ꯑꯆꯔꯥꯁꯨ ꯉꯁꯤꯒꯤ ꯄꯥꯝꯕꯣꯝ ꯆꯣꯡꯉꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯏꯔꯨꯝ ꯂꯨꯝꯖꯔꯝꯗꯦ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ ꯃꯤꯠ ꯅꯥꯁꯦ ꯑꯣꯟꯊꯣꯛꯅ ꯆꯣꯡꯈ꯭ꯔꯦꯗ ꯉꯁꯤꯁꯤꯕꯣ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ ꯑꯐꯕ ꯄꯥꯎ ꯉꯥꯛꯇ ꯇꯥꯖꯒꯦꯀꯣ ꯆꯨꯔꯤ ꯇꯥꯕꯤꯗ ꯐꯝꯂꯤꯉꯩ ꯑꯦꯔꯣꯟꯒ ꯕꯣꯔꯤꯁꯀꯗꯣ ꯄꯨꯂꯞꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯝꯃꯤ ꯔꯤꯄꯤꯌꯔꯤꯡ ꯇꯧꯕꯒꯤ ꯃꯤꯁꯨ ꯄꯨꯔꯛꯂꯦ ꯑꯆꯔꯥꯅ ꯍꯩꯃꯥ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯤ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯕꯣꯔꯤꯁꯅ ꯃꯥ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯃꯥꯒꯤ ꯔꯨꯝ ꯑꯝꯇ ꯌꯦꯡꯍꯜꯂꯨꯈꯤꯒꯦ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯌꯦꯡꯍꯜꯂꯣ ꯌꯦꯡꯍꯜꯂꯣ ꯑꯁꯨꯝꯅ ꯆꯪꯉꯛꯂꯒ ꯔꯨꯝꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯌꯦꯡꯍꯜꯂꯒ ꯁꯦꯝꯒꯠꯀꯗꯕ ꯍꯥꯞꯆꯤꯟꯒꯗꯧꯕ ꯀꯩꯀꯩ ꯂꯦꯕꯔꯔ ꯅꯨꯄꯥꯗꯨꯅ ꯆꯦ ꯑꯃꯗ ꯏꯔꯝꯂꯦ ꯕꯣꯔꯤꯁꯀ ꯑꯦꯔꯣꯟꯒꯗꯁꯨ ꯃꯑꯣꯡ ꯃꯇꯧꯗꯣ ꯇꯥꯛꯂꯦ ꯆꯪꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨꯅ ꯑꯦꯔꯣꯟꯗ ꯄꯤꯔꯝꯃꯤ ꯑꯦꯔꯣꯟꯅ ꯌꯥꯔꯦ ꯌꯥꯔꯦ ꯁꯤ ꯑꯩꯅ ꯇꯧꯔꯛꯑꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯐꯪꯗꯕꯗꯨꯅ ꯗꯨꯀꯥꯟ ꯑꯇꯣꯞꯄꯗꯩ ꯇꯧꯔꯛꯑꯒꯦ ꯕꯣꯔꯗꯨꯕꯨ ꯈꯤꯇꯪ ꯉꯟꯅ ꯀꯣꯛꯍꯜꯂꯛꯀꯦ ꯍꯥꯏꯗꯦꯕ ꯌꯥꯔꯦꯁꯦ ꯃꯤꯔꯦꯝ ꯑꯩ ꯂꯩꯔꯤꯁꯤꯕꯨ ꯑꯩ ꯊꯣꯛꯄ ꯇꯧꯔꯒꯦ ꯐꯤꯗꯕꯦꯛ ꯐꯖꯗ꯭ꯔꯒꯅ ꯂꯣꯏ ꯊꯨꯒꯥꯏꯔꯝꯃ ꯂꯣꯏꯔꯦ ꯑꯦ ꯑꯁꯨꯝꯅ ꯄꯨꯂꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯝꯂꯤꯉꯩ ꯑꯦꯔꯣꯟꯒꯤ ꯐꯣꯟꯗ ꯅꯝꯕꯔ ꯑꯃ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯄꯥꯏꯈꯠꯂꯒ ꯃꯥꯁꯨ ꯀꯅꯥꯅꯣ ꯍꯪꯂꯝꯃꯤ ꯍꯜꯂꯣ ꯀꯅꯥꯅꯣ ꯀꯩꯀꯩꯅꯣ ꯍꯥꯏꯔꯛꯄꯗꯨꯗ ꯑꯦꯔꯣꯟꯁꯨ ꯈꯔ ꯐꯤꯡꯅ ꯀꯥꯏꯋꯥꯏꯗ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯋꯥꯔꯤ ꯇꯥꯔꯨꯗ꯭ꯔꯁꯨ ꯑꯦꯔꯣꯟꯅ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯃꯌꯥꯝꯁꯤꯡꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ ꯄꯥꯈꯠꯅꯔꯕꯅꯤ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯅ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯦꯔꯣꯟꯅ ꯖꯣꯁꯇꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯍꯥꯏꯌꯦ ꯑꯆꯔꯥ ꯌꯥꯝ ꯄꯥꯈꯠꯅ ꯀꯩꯅꯣꯅ ꯍꯥꯏꯔꯤꯁꯤꯕꯣ ꯀꯌꯥꯝ ꯁꯣꯛꯁꯥꯅꯣ ꯏꯆꯥꯁꯥ ꯑꯝꯇ ꯆꯠꯅꯕ ꯇꯧꯁꯤꯅꯦ ꯅꯣꯏꯕꯣ ꯑꯁꯨꯝꯅ ꯐꯤꯡꯅ ꯄꯨꯂꯞꯇꯨ ꯌꯨꯝꯗꯨꯗꯒꯤ ꯆꯠꯅꯈ꯭ꯔꯦ ꯂꯦꯕꯔꯔ ꯅꯨꯄꯥꯗꯨꯗꯤ ꯐꯤꯕꯝꯁꯤꯡꯗꯨꯗ ꯃꯥꯁꯨ ꯃꯇꯣꯝꯇ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯇꯥꯝꯅꯥ ꯍꯣꯏꯁꯨ ꯄꯥꯎ ꯐꯪꯂꯕꯅꯤ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯇꯤꯂꯣꯒ ꯂꯥꯛꯂꯝꯃꯤ ꯃꯄꯥꯗꯤ ꯂꯩꯍꯧꯔꯦ ꯆꯠꯄꯁꯨ ꯌꯥꯗꯕꯅꯤꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯖꯣꯁꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯃꯌꯥꯝꯅ ꯀꯞꯅ ꯂꯥꯎꯅ ꯂꯩꯔꯝꯕꯗꯨꯗ ꯃꯤꯍꯨꯜ ꯃꯥꯡꯈ꯭ꯔꯦ ꯁꯣꯔ ꯂꯦꯞꯈ꯭ꯔꯦ ꯏꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯇꯨꯗꯒꯤ ꯑꯉꯧꯕ ꯐꯤꯅ ꯀꯨꯞꯂꯒ ꯏꯟꯊꯣꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯃꯁꯥ ꯃꯅꯤꯡꯗ ꯈꯪꯍꯟꯍꯜꯂꯤ ꯇꯤꯂꯣꯅ ꯉꯥꯛꯄꯤꯔꯛꯂꯦ ꯅꯔꯁ ꯂꯩꯔꯤꯗꯨꯗ ꯆꯪꯁꯤꯜꯂꯒ ꯁꯤꯁꯇꯔ ꯁꯤꯕꯨ ꯑꯦꯛꯁꯤꯗꯦꯟꯅꯦ ꯍꯧꯖꯤꯛ ꯋꯥꯏꯗ ꯄꯨꯈꯠꯂꯛꯄꯗꯨꯅꯤ ꯐꯤꯕꯝ ꯈꯔ ꯁꯣꯛꯈꯤꯕꯅ ꯀꯟꯕ ꯉꯝꯗ꯭ꯔꯦ ꯇꯥꯝꯅꯥꯗꯤ ꯃꯅꯦꯗ ꯑꯣꯟꯁꯤꯜꯂꯒ ꯀꯟꯅ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯀꯞꯄꯛꯂꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗꯤ ꯃꯣꯛꯂꯣꯝꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯏꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯅꯦ ꯃꯥꯁꯦ ꯑꯝꯇ ꯍꯧꯗꯣꯛꯏꯅꯦ ꯑꯩꯅ ꯂꯩꯔꯤꯁꯦ ꯕꯪ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯆꯠꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯅꯣ ꯏꯅꯦ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯏꯅꯦ ꯇꯤꯂꯣꯁꯨ ꯀꯞꯇꯨꯅ ꯊꯦꯝꯂꯛꯏ ꯕꯦꯝꯃ ꯇꯣꯛꯑꯣꯅꯦ ꯅꯪꯕꯣ ꯄꯨꯝꯅꯃꯛꯁꯦ ꯂꯥꯏꯕꯛꯅꯤ ꯇꯥꯝꯅꯥꯗꯣ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯛꯏ ꯂꯥꯏꯕꯛ ꯑꯣꯏꯔꯁꯨ ꯌꯥꯔꯣꯏꯌꯦ ꯌꯥꯔꯣꯏꯌꯦ ꯃꯥ ꯄꯨꯕ ꯌꯥꯔꯣꯏꯌꯦ ꯑꯩ ꯀꯃꯥꯏꯅ ꯃꯥ ꯌꯥꯎꯗꯅ ꯍꯤꯡꯍꯧꯗꯣꯏꯅꯣ ꯏꯅꯦ ꯑꯩ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯑꯩ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯏꯅꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯅꯦ ꯑꯩꯉꯣꯟꯗ ꯃꯥꯅ ꯀꯩꯝꯇꯁꯨ ꯍꯥꯏꯔꯝꯗꯦ ꯑꯩ ꯀꯅꯥꯒ ꯂꯨꯍꯣꯡꯉꯣ ꯍꯥꯏꯅꯣ ꯏꯅꯦ ꯑꯩ ꯃꯥꯒ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯝꯇꯒ ꯂꯨꯍꯣꯡꯉꯣꯏꯌꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯆꯠꯈ꯭ꯔꯤꯁꯦ ꯏꯅꯦ ꯃꯦꯗꯥꯝ ꯀꯧꯔꯛꯄꯗꯨꯗ ꯃꯅꯤꯡꯂꯣꯝꯗ ꯄꯨꯂꯞ ꯑꯣꯟꯊꯣꯔꯛꯄꯅꯤ ꯖꯤꯌꯁꯇꯨ ꯏꯔꯥ ꯈꯤꯇꯪ ꯊꯥꯡꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯇꯥꯝꯅꯥꯁꯨ ꯀꯞꯄ ꯆꯞ ꯂꯦꯞꯂꯒ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯏꯟꯊꯣꯔꯛꯈꯤꯕꯔꯣꯝꯗꯨꯗ ꯌꯦꯡꯂꯨꯏ ꯁꯠ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯦꯛ ꯍꯦꯛ ꯀꯞꯈ꯭ꯔꯦ ꯃꯅꯥꯛꯇꯨꯁꯨ ꯆꯪꯁꯤꯜꯂꯨꯗꯦ ꯖꯣꯁꯅ ꯑꯣꯏꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯏꯪꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯩꯁꯨ ꯁꯣꯛꯇꯤꯌꯦ ꯃꯦꯗꯥꯝ ꯇꯤꯂꯣꯗꯣ ꯅꯦ ꯍꯦꯛ ꯇꯥꯔꯦ ꯃꯄꯤꯗꯣ ꯇꯩꯊꯣꯛꯏ ꯏꯁ ꯑꯣꯟꯊꯣꯛꯏꯗ ꯑꯦꯛꯁꯤꯗꯦꯟꯒꯤꯅꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯗꯤ ꯉꯥꯛ ꯁꯣꯔ ꯂꯦꯞꯄꯨꯔꯦꯗꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯅꯪꯕꯣ ꯈꯨꯠꯇ ꯈꯔ ꯁꯣꯛꯄꯗꯅꯤ ꯑꯇꯩꯗꯤ ꯁꯣꯛꯍꯧꯗ꯭ꯔꯦ ꯏꯅꯦ
ꯇꯥꯝꯅ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯗꯣ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯄ ꯀꯩ ꯀꯥꯏꯒꯦ ꯍꯥ ꯄꯥꯈꯠꯂꯤꯁꯤꯡꯁꯦ ꯀꯩꯝꯇ ꯈꯟꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯣꯏꯁꯦ ꯁꯥꯎꯔꯅꯣꯕ ꯌꯥꯗ ꯇꯧꯔꯤꯅꯤ ꯃꯦꯗꯥꯝ ꯑꯩꯅ ꯍꯦꯟꯅ ꯄꯥꯎ ꯄꯤꯅꯤꯡꯉꯤꯅꯤ ꯌꯥꯗꯕꯩꯅꯦꯕ ꯑꯆꯔꯥ ꯑꯦꯔꯣꯟ ꯍꯣꯏꯁꯨ ꯄꯨꯟꯅ ꯖꯣꯔꯖ ꯍꯣꯏꯒꯤ ꯃꯅꯥꯛꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯇꯤꯂꯣ ꯍꯣꯏꯁꯨ ꯂꯥꯛꯂꯝꯕꯗꯨꯗ ꯋꯥꯔꯤꯗꯣ ꯇꯧꯔꯛꯏ ꯍꯩꯃꯥ ꯂꯥꯛꯏꯔꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯊꯤꯅ ꯁꯣꯛꯇꯕꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯎꯗꯤ ꯍꯥꯏꯗ꯭ꯔꯕ ꯇꯤꯂꯣꯅ ꯊꯕꯛ ꯃꯐꯝꯗꯒꯤ ꯄꯥꯎꯁꯦ ꯇꯥꯅꯔꯛꯇꯅ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯇꯅ ꯆꯦꯜꯂꯛꯏꯅꯤ ꯑꯆꯔꯥꯅ ꯏꯁꯦ ꯏꯃꯧꯒꯁꯦ ꯄꯥꯈꯠꯂꯝꯃꯅꯤꯗ ꯀꯩꯁꯨ ꯁꯣꯛꯇꯕꯅꯤꯅ ꯍꯟꯗꯧꯔꯦ ꯑꯗꯨꯒꯤ ꯗꯣꯛꯇꯔꯒꯁꯨ ꯎꯅꯔꯝꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯜꯂꯁꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯕꯒ ꯇꯜꯂꯤ ꯑꯅꯥꯕꯒꯤ ꯑꯅꯥꯕ ꯉꯥꯛꯇ ꯋꯥꯈꯜ ꯄꯤꯛꯁꯤꯜꯂꯤ ꯑꯁꯨꯝꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯦ ꯇꯥꯝꯅꯥꯁꯨ ꯈꯔꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ ꯉꯁꯥꯏ ꯀꯞꯊꯣꯛꯎꯕ ꯃꯌꯥꯝꯗꯣ ꯖꯣꯔꯖꯁꯨ ꯇꯥꯝꯅꯥꯒꯤ ꯉꯁꯥꯏ ꯈꯨꯀꯞꯇꯨꯗ ꯅꯨꯡꯁꯤ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯛꯄꯅꯤ ꯑꯗꯨꯕꯨ ꯑꯅꯤꯃꯛ ꯀꯩꯝꯇ ꯍꯥꯏꯅꯔꯝꯗꯦ ꯊꯣꯔꯛꯂꯒ ꯑꯗꯨꯝ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯆꯠꯅꯔꯦ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯗ ꯇꯥꯝꯅꯥꯗꯤ ꯀꯥ ꯃꯅꯨꯡꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯉꯛꯂꯒ ꯊꯣꯡ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯒ ꯃꯃꯥꯏꯗꯣ ꯃꯈꯨꯠ ꯑꯅꯤꯅ ꯈꯨꯝꯃꯤ ꯏꯀꯥꯏꯕ ꯈꯥꯡꯂꯝꯃꯤ ꯁꯤꯔꯦ ꯏꯀꯥꯏꯕꯅ ꯀꯩꯅꯣ ꯑꯩꯅ ꯆꯣꯛꯐꯝꯗꯗ ꯂꯩꯔꯤꯁꯤꯕꯣ ꯃꯥꯏ ꯊꯛꯃꯟ ꯂꯥꯛꯃꯟꯈ꯭ꯔꯦꯕ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯀꯣꯜꯗꯣ ꯁꯠꯀ ꯇꯧꯁꯤꯜꯂꯛꯏ ꯅꯨꯄꯥꯗꯣ ꯇꯥꯝꯅꯥ ꯄꯥꯏꯔꯨꯗꯦ ꯄꯥꯏꯕ ꯏꯀꯥꯏꯕꯅ ꯄꯥꯏꯗꯕꯅꯤ ꯖꯤꯌꯣꯁꯅ ꯇꯦꯛꯁ ꯑꯃ ꯑꯣꯏꯅ ꯊꯥꯖꯤꯜꯂꯛꯂꯦ ꯈꯪꯅ ꯀꯣꯜ ꯄꯥꯏꯗꯕꯁꯤꯗꯤ ꯅꯣꯏꯗ ꯁꯥꯎꯒꯦ ꯇꯧꯏꯀꯣ ꯃꯦꯗꯥꯝ ꯍꯜꯂꯨꯗꯦ ꯈꯪꯗꯕ ꯁꯥꯔꯒ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯃꯤꯅꯠ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡ ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯜꯂꯤ ꯇꯥꯔꯤꯌꯦ ꯇꯥꯖꯔꯤꯌꯦ ꯇꯧꯁꯤꯟꯅꯕꯤ ꯃꯦꯗꯥꯝ ꯇꯥꯝꯅꯥ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯀꯩꯅꯣ ꯇꯧꯁꯤꯟꯅꯕꯤ ꯍꯥꯏꯗꯤ ꯀꯣꯜꯁꯦ ꯇꯥꯅ ꯄꯤꯛ ꯑꯞ ꯇꯧꯔꯛꯇ꯭ꯔꯤꯁꯦ ꯇꯧꯁꯤꯟꯅꯔꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯇꯧꯁꯤꯟꯅꯩ ꯍꯥꯏꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯉꯥꯛꯇꯪꯗꯤ ꯄꯥꯈꯠꯄ꯭ꯔꯥ ꯄꯥꯈꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯃꯤꯍꯨꯜꯒꯗꯣ ꯌꯧꯔꯨꯔꯦ ꯀꯌꯥꯝ ꯄꯥꯈꯠꯂꯤ ꯈꯪꯕ꯭ꯔꯥ ꯀꯌꯥꯝ ꯄꯥꯈꯠꯂꯤꯅꯣ ꯃꯦꯗꯥꯝ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯎꯕ ꯐꯪꯉꯔꯣꯏꯗ꯭ꯔꯅ ꯄꯥꯈꯠꯂꯤꯕ ꯑꯗꯨꯈꯛ ꯖꯣꯔꯖꯁꯨ ꯃꯣꯃꯣꯟ ꯇꯧꯔꯛꯂꯦ ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯃꯦꯗꯥꯝꯕꯨ ꯁꯨꯝ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏꯁꯦ ꯅꯨꯡꯁꯤꯗꯦ ꯑꯩꯗꯤ ꯃꯁꯤꯒꯤ ꯃꯤꯁꯦ ꯅꯨꯡꯁꯤꯕꯒ ꯁꯨꯀꯨꯠ ꯎꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯃꯦꯗꯥꯝꯅ ꯁꯨꯀꯨꯠ ꯎꯠꯇ꯭ꯔꯁꯨ ꯑꯩꯗꯤ ꯍꯦꯛꯇ ꯎꯠꯇꯣꯏꯅꯤ ꯃꯦꯗꯥꯝꯅꯒ ꯃꯧꯒꯤ ꯐꯤꯖꯣꯜꯒ ꯁꯦꯠꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯒꯤ ꯀꯥꯗ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕꯗꯣ ꯌꯥꯝ ꯎꯅꯤꯡꯉꯤ ꯄꯨꯟꯁꯤꯁꯤꯁꯨ ꯔꯤꯃꯣꯠꯅ ꯊꯛ ꯆꯤꯡꯁꯤꯟꯕ ꯌꯥꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯀꯥꯏꯅ ꯏꯇꯣꯝꯇ ꯁꯨꯝ ꯈꯜꯂꯝꯃꯤꯅꯤ ꯇꯥꯝꯅꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯥꯟꯊꯣꯛꯂꯒ ꯆꯣꯡꯉꯒ ꯆꯠꯄ ꯑꯗꯨꯗꯤ ꯌꯥꯗꯦ ꯑꯋꯥꯕ ꯃꯔꯛꯇꯨꯗ ꯑꯩꯒ ꯃꯦꯗꯥꯝꯒꯒꯤ ꯅꯨꯡꯉꯥꯏꯕ ꯃꯔꯛꯇ ꯐꯪꯗꯕ ꯅꯨꯡꯁꯤꯕ ꯐꯪꯈꯤꯕꯅꯤ ꯑꯗꯨꯅ ꯀꯥꯟꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯇꯩ ꯂꯥꯏꯔꯤ ꯉꯥꯏꯈꯣ ꯏꯟꯚꯤꯇꯦꯁꯟꯁꯦ ꯀꯌꯥ ꯄꯤꯔꯛꯑꯣꯕ ꯏꯃꯥꯟꯅꯕꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯅꯤ ꯃꯉꯥꯏꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯕꯥꯔꯇꯣꯟ ꯇꯧꯅꯗꯦ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯇ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯩ ꯍꯩꯖꯤꯡꯄꯣꯠ ꯍꯥꯏꯔꯒ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯛꯏ ꯀꯦꯛꯁꯤ ꯃꯦꯗꯥꯝꯒꯤ ꯑꯄꯥꯝꯕ ꯇꯧꯒꯦꯔꯥ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯔꯛꯎꯔꯣ ꯀꯦꯛꯇꯤ ꯀꯩꯒꯤ ꯕꯔꯊꯗꯦ ꯄꯥꯡꯊꯣꯛꯄꯁꯨ ꯅꯠꯇꯦ ꯀꯩꯒꯤ ꯀꯞꯇꯣꯏꯅꯣꯕ ꯂꯨꯍꯣꯡꯕꯗ ꯀꯦꯛ ꯌꯥꯎꯕꯁꯦ ꯆꯠꯅꯕꯤ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯌꯥꯎꯅꯔꯁꯨ ꯑꯩꯗꯤ ꯄꯥꯝꯗꯦ ꯀꯦꯛ ꯌꯥꯎꯔꯣꯏꯁꯦꯕ ꯖꯤꯌꯣꯁꯨ ꯅꯣꯛꯃꯤ ꯑꯩꯁꯨ ꯄꯥꯝꯗꯦ ꯑꯗꯨꯗ ꯁꯨꯝ ꯃꯦꯗꯥꯝꯅ ꯄꯥꯝꯂꯝꯂꯗꯤꯅ ꯍꯥꯏꯗꯕꯅꯤ ꯑꯩꯅ ꯃꯦꯗꯥꯝꯒꯤ ꯄꯥꯝꯖꯕꯗ ꯑꯩꯅ ꯑꯃꯨꯛ ꯄꯥꯝꯗꯦ ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯌꯦꯡ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯒꯕꯨꯗꯤ ꯑꯩꯅ ꯄꯥꯝꯕ ꯂꯝꯕꯤꯗ ꯉꯥꯛꯇꯅꯤꯗ ꯃꯦꯗꯥꯝꯅ ꯆꯠꯇꯣꯏꯁꯦ ꯁꯣꯝꯗ ꯆꯠꯂꯨ ꯁꯤꯗ ꯆꯠꯂꯨꯅ ꯑꯩꯅ ꯆꯤꯡꯗꯣꯏꯕ ꯏꯁ ꯉꯝꯃꯅꯤ ꯑꯗꯣ ꯔꯨꯝ ꯔꯤꯄꯦꯌꯔꯤꯡ ꯇꯧꯕꯁꯨ ꯇꯧꯗꯣꯔꯦ ꯍꯌꯦꯡꯗꯩꯗꯤ ꯑꯩ ꯊꯕꯛ ꯂꯥꯛꯑꯔꯣꯏ ꯏꯃꯥꯅꯁꯨ ꯂꯨꯍꯣꯡꯉꯝꯗꯥꯏ ꯆꯠꯊꯣꯛꯄꯗꯣ ꯌꯥꯝ ꯆꯩꯔꯦ ꯊꯕꯛ ꯍꯥꯟꯅ ꯂꯣꯏꯁꯟꯈꯣꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒ ꯄꯥꯈꯠꯂꯝꯕꯅꯤ ꯑꯗꯨꯏꯅꯤ ꯑꯗꯣ ꯑꯩꯈꯣই ꯄꯥꯕꯨꯡꯅ ꯄꯥꯕꯨꯡꯆꯥ ꯀꯧꯔꯣꯏ ꯍꯥꯏꯔꯣꯏꯅ ꯁꯤꯈꯥꯡ ꯈꯥꯡꯉꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯣꯏ ꯄꯥꯕꯨꯡꯆꯥꯒꯤ ꯃꯇꯥꯡꯁꯤꯅꯦ ꯑꯩꯅ ꯀꯣꯛ ꯌꯥꯝ ꯁꯥꯔꯤꯕ ꯃꯥꯅ ꯐꯔꯛꯄ꯭ꯔꯁꯨ ꯐꯔꯛꯇꯦ ꯑꯗꯨꯕꯨ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯗꯕ ꯍꯥꯏꯕꯁꯤꯃꯗꯤ ꯐꯖꯕ ꯅꯠꯇꯦꯗꯣ ꯑꯃꯔꯣꯝꯗ ꯃꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯑꯃꯨꯛꯁꯨ ꯄꯥꯕꯨꯡꯅ ꯇꯧꯔꯤꯗꯣ ꯆꯞ ꯆꯥꯕꯅꯤ ꯄꯥꯕꯨꯡꯆꯥꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯪꯗꯣꯛꯄ ꯆꯪꯉꯤ ꯏꯃꯥꯁꯤꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤꯔ ꯅꯪꯒ ꯑꯩꯒ ꯁꯥꯁꯦ ꯌꯥꯔꯤꯈꯩ ꯄꯨꯂꯞ ꯄꯨꯟꯕꯗꯤ ꯐꯩ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯤꯉꯩ ꯄꯨꯜꯍꯧꯗ꯭ꯔꯕ ꯄꯨꯟꯁꯤꯟꯕ ꯈꯔ ꯋꯥꯗꯧꯅꯤ ꯃꯦꯗꯥꯝ
Hoi, ai su dai khalini. Ado Denmark ki pau phangazalo. Khangdada editor yai madusu yam phaba malaga andak drug fabada cheni kaina khara tongdara male. Manau pa sakta duga yenguradi mayam baduna hena pharam do mande. Ado ai su phiga am hongdri am to hongu kige thamage ko. Hoi thamzaro madam. Phone thamkhranga mafi marol hongdoklaga mapanda thorakpada Ricky laktuna phamlamle. Icham chamna adum koksili. Lairo. Joina. Nabani ngak phamamuko nanega chaga lon kibani thalaga chalo. Pabung dinga hak te blokige. Haiduna matom te imung lomde insinkre. Tamnaga Ricky ga so phamina duna wari sanai. Uda basu kuire. Lohong bagi invitation su torakte. Ahidi torake. Nang luhong dore tabagi sumchanga amane. Suru su pubira uyadro. Akhoi ni de walo shinarani. Tamna ngakna. Kaige. Ricky mathwai inung nungaita hairei. Wrong person amaga luhong lubagi imung santi oidre. Aidi nang naibu ngaibiram gadrana khalubani. Adubo nangsu aibu ngaibiramdre. Tamna Ricky gi wahaido khara yaning lamde. Ricky, nang nasana nupido lai saringai dagi hauna loinarakpani. Aduga hauzik na migi punsi manghanbaga chap manai. Ai lande. Lohong basu kuijiba noina sumaina phagi dongna tawbasa phazamande. Ricky mapi ira thangna hairei. Ai nangmu nongma nongmagi nusibe helai. Mabu thamoida hapa ngamde. Mabu na nongma nongmagi mirairei tamna. Ai sinangi ahanbu oikiba nusibani. Hauziksu nangaibu kitang nusibirabade. Akhoi ani lamna chatkrase. Manipur da lairarosi. Natraga Josna bani mamingtagi luhongnagera. Khaidoknarakpa yagadra. Cha puthorakpati lona tarore. Manakta changsilaklaga cha do thamduna hairei. Ibungo nangna laisibu yum thogaiba lakpaga chap manai. Adok phataba wakhaldubu angang loina khaliba kaigino. Ricky khara ikairakle maithong non thaki. Tamna so Ricky de yenglaga hairei. Ricky, nanga suruga gi nungsi mari chetranga George ka aiga kaino haibado haigano. Noina mari chetraso aigi di mari yamna chele. Nangna aigi ahan manungsiba oiraso George di aigi aroiba nungsibane. Nangna aibo kaukthokpa ngamdraso aidi kuire nangbo kaukthokkiba nangbo ningsinglodaba. Ma aigi nungsi mari di yamna senge. Nang aigi dudagi henkre. Aduga nangna khalido arimbatani. Hagulaklaga maneda mo hairei. Ine ay ngakta potharokige. Thaba ingkhang chathoklubagi ware. Hairamlaga imungda changaklami. Ricky na manakta phamba pau tanbana changakpani. Ka manungda changaklaga phammi isaw sawningi. Amaduda tamuradi second pharoi. Paira lake harakaniba. Thoktam thoklaga tapta he phuhanba. Luhonglaga khainabase. Noigumba mayamsina nongmadi chatnabi ama ohelakpa soidrabani. Kundo parengi mamalsi amata yawan birak loitrana chingnare. Aseng manusibagi ipakta tawrage hingzariba. Nungsi panthung tabo wana ngaisariba. Lohong base yamda lumna khanjaba singi maphamdadi. Kundo pareng madi mamal yamda wangba nungsi thaurini.